Imphaldagi lanjenakhiba kukizo miyamgi lantum ngak senabani haiduna Itlf na lanjenariba Singdagi Lupa Lishing Amadi lamgi Patta Loushinkhre Haibagi Wathok ama Lakle wafam asi Joint Internally Displaced Person JIDP Churchanpur na hiram asigi matangda haukiba tang 13 da Indigenous Tribal Leaders Forum Itlf ki President ta pisinkiba waka Chirol amadagi khangba ngamlakhibani IDPWCC Mizo Mar Baifai amasung Jomi ki IDP Singh Chairman amasung Secretary Singh na khutiyek piraga Itlf ki President da pisinkiba Chirol aduna hai haukiba chahi anigi mamangda Itlf ki Planning Department na Imphal dagi lanjenarakhiba miyamgi achumba wayel fangnaba Supreme Court ta case file taunaba kidamak Imphal da leiba lamgi plot amamamgi oina lupa Lishing Amadi lamgi Patta yauna lanai gi document sing lokhatki hairiba senfam asi irang asi ga choba saitheng fanglaba lanjenariba miyamdagi lokhibani laibak thibadi chahiani helaba fawba iram asi gi matangda kariguma masak thokpa khongthang amata ngasi fawba lokhatlakpagi mami tadri oirakliba fibam asida lanjenariba singdagi khomgatkhiba sel adugi matangda chapchaba wafam khanghanbiu Aikoina pisin kiba document sing adu hauzik kanagi mafamda leibage amadi lanjenariba singdagi khongot kiba senfam sing adu kanana paibage natraga karamba hiramda sizinnakhibage haibagi chapchaba paukhum piraknaba kayarak hanna haijaba laikhre adubu ngasi fawba wafam amata phongdoktana tuminna Loushinkhre oirakliba fibam asida maraibak thiraba lanjenariba sing asi kanagumba khanana aranba mongda lamjing libra natraga mari leinaba department na Aikoibu kutlai oina sizinarabra haibagi chingnaba chauna leide asigumba mathau masak khangdaba accountability leitaba kayana Itlf ta thamlamba thajaba sing nongmagi mangsilakle maram aduna lanjenariba singdagi khonggatkiba senfam sing adu karida sizinnakhibage madugi masak thokpa thabakna kari leirabage senfam sing adu sizinakhi haibagi chapchaba statement lanjenariba singdagi khomgatkhiba document sing adu kanana paibage amadi aikoidagi khomgatkhiba senfam adu punna lupa kaya subage haibagi matangda marik chumba aiba paukhum pigadabani wafam sing asi chahi kaya awa ana khanglaga leirakhiba lanjenariba singya chumba wayel fangnaba amadi aikoigi damak Pangthorakpa thabak thauram singda transparency leinabani hainasu Joint Internally Displaced Person JIDP Churchanpur gi Cherol aduna Itlf ki President ta makhatana khanghanki